ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯁꯅ ꯆꯥꯛꯈꯨꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯂꯝꯕꯅꯤ꯫ ꯃꯈꯨꯠꯇ ꯈꯨꯖꯥꯝꯀꯣꯟ ꯑꯗꯨꯃ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯊꯣꯛꯏ꯫ ꯄꯥꯟꯈꯠꯂꯛꯄ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯂꯩꯄꯨꯡ ꯑꯗꯨꯗ ꯃꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯑꯗꯨ ꯃꯍꯥꯛꯅ ꯍꯦꯛ ꯎꯔꯨꯏ꯫ ꯃꯗꯨꯕꯨ ꯎꯔꯨꯕꯗ ꯊꯥꯁꯅ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯤ꯫ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯏꯅꯣ ꯈꯪꯗꯦ꯫ ꯑꯍꯜꯗꯤ ꯐꯅ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ, ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯅꯔꯤꯕ ꯋꯥ ꯀꯌꯥ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯆꯥꯛꯈꯨꯝꯗ ꯐꯠ ꯆꯪꯏ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯣꯏ ꯅꯄꯥ ꯍꯅꯨꯕꯁꯤꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯃꯆꯥ ꯃꯃꯧ ꯂꯩꯔꯕꯅꯤ, ꯈꯤꯇꯁꯨ ꯋꯥꯈꯜ ꯇꯥꯕ ꯌꯥꯏꯅ꯫ ꯑꯩ ꯌꯥꯝꯅ ꯍꯩꯅꯔꯣꯏ ꯇꯧꯏ꯫ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯏꯆꯦꯗꯧꯅ ꯑꯩꯁꯨ ꯊꯧ ꯏꯄꯥꯝꯗ ꯆꯠꯂꯒ ꯂꯩꯈꯤꯅꯤꯀꯣ꯫ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯁꯨꯝ ꯈꯜꯂꯨꯔꯒ ꯑꯩꯗꯤ ꯅꯣꯏ ꯅꯄꯥꯁꯦ ꯁꯨꯝ ꯀꯤꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯄꯥꯕꯨꯡꯕꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯅꯣꯏ ꯅꯄꯥꯁꯦ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕ ꯃꯆꯦꯠ ꯑꯝꯇ ꯈꯪꯗꯕꯩ ꯋꯥꯔꯣ ꯅꯪꯁꯦ? ꯌꯥꯆꯪꯂꯛꯄ ꯃꯝꯁꯤꯟꯈ꯭ꯔ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯃꯅꯥꯛ ꯂꯩꯄꯨꯡ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯑꯔꯣꯟꯕ ꯊꯕꯛ ꯃꯍꯥꯛ ꯇꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯍꯪꯆꯤꯛ ꯂꯥꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯩꯅꯣ? ꯅꯪꯕꯨ ꯈꯔ ꯐꯅ ꯈꯟꯗꯣꯛꯄ ꯇꯝꯃꯨꯕ꯫ ꯑꯣ, ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯑꯩ ꯑꯁꯦ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤꯅꯤ ꯁꯤꯅꯤꯅꯦ? ꯑꯩ ꯑꯗꯨꯝꯅ ꯍꯥꯏꯗꯦꯀꯣ꯫ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯔꯣꯏꯗꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯨꯒꯅꯤ? ꯏꯄꯥꯝꯗ ꯆꯠꯈꯤꯅꯤ ꯑꯩ꯫ ꯅꯪ ꯁꯤꯃ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯅꯄꯥꯝ ꯆꯠꯂꯅꯤ ꯁꯤꯅꯕꯨ ꯑꯃꯨꯛꯇꯣꯏꯕ? ꯍꯣ, ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯅꯣꯏ ꯅꯄꯥꯁꯦ ꯋꯥ ꯈꯔ ꯉꯥꯡꯉꯣ꯫ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯃꯍꯥꯛ, ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯏ꯫ ꯅꯆꯟ ꯃꯊꯤꯅ ꯄꯥꯎꯍꯣꯡꯕ ꯍꯥꯏꯅ ꯑꯃ ꯂꯩꯕꯗꯣ ꯃꯗꯨ ꯈꯪꯕ꯭ꯔꯅ? ꯑꯗꯨꯝꯅ ꯇꯧꯅꯨꯀꯣ꯫ ꯍꯣ, ꯐꯠꯇꯕꯤꯅꯦ ꯑꯩꯗꯤ꯫ ꯑꯩꯇꯅ ꯐꯠꯇꯕꯤ ꯑꯣꯏꯕꯅꯤ꯫ ꯑꯩꯅ ꯐꯠꯇꯕꯤ ꯑꯣꯏꯕꯒꯤ ꯅꯈꯣꯏ ꯂꯣꯏꯅ ꯑꯩꯅ ꯐꯅ ꯈꯟꯕ ꯉꯝꯗꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯔꯥꯜꯅꯦ꯫ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯕꯤꯔꯣ꯫ ꯑꯩꯅ ꯅꯪꯕꯨ ꯑꯗꯨ ꯌꯧꯅ ꯍꯥꯏꯕ ꯅꯠꯇꯦꯅꯦ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯥꯏꯔꯤꯛ ꯑꯃ ꯐꯥꯛꯇꯣꯛꯂꯒ ꯑꯃꯨꯛ ꯄꯥꯈꯤꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯆꯥꯛ ꯌꯨꯡꯕꯗꯨꯗꯁꯨ ꯋꯥꯄꯜ ꯃꯈꯣꯡ ꯑꯁꯤꯗ ꯍꯦꯛꯇ ꯆꯪꯈꯤꯗꯣꯏꯕ꯫ ꯍꯟꯅꯨꯔꯕꯁꯤ ꯐꯥꯎꯕ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯌꯨꯝꯁꯤꯗ ꯂꯩꯕꯅꯦ ꯑꯩ ꯀꯤꯖꯔꯛꯇꯧꯔꯤꯀꯣ꯫ ꯍꯩ, ꯅꯪꯁꯨ ꯑꯗꯨꯝꯅ ꯈꯟꯅꯨ꯫ ꯍꯣꯏ, ꯑꯩꯒꯤ ꯄꯥꯕꯨꯡꯁꯦ ꯃꯇꯝ ꯑꯃꯒꯤ ꯃꯥꯏꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯝꯕꯒꯤ ꯋꯥꯐꯝ ꯑꯩꯅ ꯍꯥꯏꯐꯦꯠ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯗꯨꯝꯅ ꯇꯧꯗ꯭ꯔꯦ, ꯀꯨꯏꯔꯦ ꯊꯥꯗꯣꯛꯈꯤꯕ꯫ ꯄꯥꯕꯨꯡꯗ ꯂꯥꯟꯅ ꯈꯟꯅꯨꯀꯣ꯫ ꯍꯣ, ꯅꯨꯡꯁꯤꯈ꯭ꯔꯕꯣꯏꯗꯀꯣ ꯅꯣꯏꯒꯤ ꯅꯄꯥ ꯍꯅꯨꯕꯁꯦ꯫ 7 ꯈꯥꯔꯤ ꯑꯩꯗꯤ ꯂꯥꯏꯃ ꯀꯤꯖꯕꯅꯁꯨ꯫ ꯏꯆꯦ ꯃꯌꯨꯝꯕꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨꯁꯨ ꯁꯣꯏꯗꯅ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯃꯪꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯥ 2 ꯄꯣꯛꯏ꯫ ꯑꯍꯜ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯦꯟꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯁꯅꯥꯔꯩꯒꯤ ꯑꯋꯥꯕꯁꯤ ꯑꯇꯩ ꯀꯔꯤ ꯅꯠꯇꯦ, ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗꯕ, ꯎꯕ ꯉꯝꯗꯕꯁꯤꯅꯤ꯫ ꯍꯣ, ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤꯗ ꯏꯆꯥ ꯃꯌꯦꯛ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯣꯏ꯫ ꯅꯪꯁꯨ ꯆꯠꯄ ꯌꯥꯔꯣꯏ꯫ ꯆꯍꯤ 3ꯅꯤ ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯛꯂꯤꯕ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯨꯁꯦ ꯅꯣꯏ ꯅꯄꯥ ꯍꯅꯨꯕꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯁꯨꯕꯣꯟ, ꯄꯥꯕꯨꯡꯗ ꯑꯗꯨ ꯌꯧꯅꯗꯤ ꯃꯔꯥꯜ ꯁꯤꯅꯨꯗ ꯅꯪꯁꯨ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯃꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ꯫ ꯏꯁ, ꯅꯄꯥ ꯑꯣꯏꯕꯒꯤ ꯑꯁꯤ ꯌꯧꯅ ꯋꯥꯁꯨ ꯍꯥꯏꯍꯟꯅꯤꯡꯗ꯭ꯔꯤꯕ ꯑꯣꯏꯔꯦ? ꯍꯣ, ꯅꯣꯏ ꯅꯄꯥꯗꯣ ꯂꯥꯏ ꯁꯥꯟꯅꯩꯌꯦ, ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯩꯌꯦ, ꯀꯤꯖꯩꯌꯦ, ꯑꯩ ꯀꯤꯖꯩꯌꯦ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯅ ꯂꯩꯔꯛꯂꯤꯕꯁꯦ ꯅꯣꯏ ꯅꯄꯥꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯅꯨꯗ, ꯑꯩ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯁꯨ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯄꯥꯝꯃꯦ, ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯅꯤꯡꯉꯦ꯫ ꯑꯗꯨꯕꯨ ꯌꯨꯝꯐꯝ ꯑꯗꯨꯗ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯅ ꯄꯥꯝꯂꯤꯕ, ꯅꯤꯡꯖꯔꯤꯕꯁꯦ ꯁꯨꯡꯐꯪ ꯍꯦꯛ ꯐꯪꯂꯔꯣꯏꯗꯕ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯪ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯤꯕꯁꯤꯗꯤ꯫ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯕ ꯑꯃꯅ ꯃꯅꯤꯡꯒꯤ ꯋꯥꯄꯜꯗꯣ ꯂꯣꯏꯅ ꯌꯥꯟꯊꯠꯄ, ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯩꯄꯨꯡ ꯑꯗꯨꯃꯁꯨ ꯇꯧꯈꯥꯏꯕ, ꯃꯗꯨꯗ ꯄꯦꯟꯒꯗꯕꯅꯤ꯫ ꯌꯦꯔꯦ ꯅꯪꯁꯨ ꯅꯥꯇꯩ ꯆꯥꯗꯕ ꯋꯥ꯫ ꯗꯨꯛ ꯌꯥꯝꯅ ꯍꯧꯔꯤꯕ ꯋꯥꯄꯜ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯂꯣꯏ ꯌꯥꯟꯊꯠꯇꯣꯏꯅꯣ? ꯍꯣ, ꯃꯐꯝꯗꯣ ꯅꯣꯏ ꯅꯄꯥꯒꯤ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯐꯝꯅꯤ꯫ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯗꯣ ꯇꯣꯛꯅꯕ ꯀꯣꯛꯊꯣꯛꯄ ꯇꯥꯕ꯫ ꯁꯣꯝꯗ ꯍꯥꯏꯅ ꯊꯥꯁꯤꯅ ꯊꯥ ꯂꯦꯞꯂꯦ꯫ ꯄꯥꯎ ꯑꯁꯤ ꯃꯄꯨꯔꯣꯏꯕꯗ ꯇꯝꯖꯩ꯫ ꯁꯅꯧꯇꯣꯟꯁꯨ ꯄꯥꯎꯁꯤ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯃꯌꯨꯝꯗ ꯆꯠꯂꯤ꯫ ꯆꯥꯛ ꯆꯔꯥ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯊꯥꯁꯤꯅꯥꯅ, ꯏꯃꯥ, ꯑꯩꯕꯨ ꯃꯇꯝ ꯈꯔ ꯁꯤꯗ ꯑꯣꯏꯅ ꯂꯩꯕꯅ ꯐꯗꯣꯏꯔꯥ? ꯍꯩ, ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯕꯗꯨꯕꯣ?
ꯃꯗꯨ ꯍꯧꯅꯗꯦꯀꯣ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯑꯩꯅꯁꯨ ꯂꯩꯁꯤꯔꯥꯅ ꯈꯟꯕ ꯌꯥꯗꯦ ꯌꯥꯗꯦ ꯅꯪꯅ ꯂꯩꯒꯦ ꯍꯥꯏꯔꯒꯅ ꯍꯌꯦꯡ ꯊꯥ 5-6 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯦꯛ ꯂꯩꯌꯨ ꯍꯧꯖꯤꯛꯇꯤ ꯁꯦꯕꯥ ꯅꯨꯡꯕꯤ ꯑꯃꯠꯇ ꯆꯪꯈꯤꯔꯣꯏ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯂꯣꯟꯅ ꯀꯥ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯆꯦꯒ ꯅꯇꯩꯒꯗꯤ ꯑꯥꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ꯭ꯔꯣ ꯀꯔꯤꯅꯣ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯍꯜꯂꯛꯇꯦ ꯏꯃꯥ ꯑꯥꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣꯅꯦ ꯃꯈꯣꯏꯅ ꯑꯥꯗ ꯂꯩꯔꯤꯕꯗꯨꯕꯣ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯃꯥ ꯏꯆꯦꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯃꯥ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯃꯥ ꯏꯆꯦꯗꯣ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯦ ꯃꯥꯅꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃ ꯎꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯏꯆꯦꯒ ꯏꯇꯩꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯆꯍꯤ 3 ꯍꯦꯜꯂꯞꯇ ꯂꯩꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯏꯆꯦꯅ ꯃꯄꯥꯝꯗ ꯏꯇꯩꯒ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯤꯕꯁꯦ ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯕꯗ ꯏꯃꯥ ꯂꯩꯔꯤꯕ ꯏꯀꯨꯕꯣꯛꯁꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕ ꯃꯥꯜꯂꯤ ꯃꯥꯅ ꯃꯆꯥ ꯑꯣꯏꯕ ꯉꯝꯗꯕꯒ ꯅꯀꯨꯕꯣꯛꯀꯗꯤ ꯀꯔꯤꯗ ꯃꯔꯤ ꯂꯩꯅꯗꯣꯏꯕ ꯑꯣꯏꯔꯝꯂꯣꯏ ꯑꯗꯨ ꯅꯠꯇꯕ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯈꯪꯗꯦꯗ ꯏꯃꯥ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯌꯦꯡꯉꯣꯏ ꯑꯃꯔꯣꯝꯗ ꯃꯈꯣꯏꯅ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗꯕ ꯍꯥꯏꯕꯁꯤ ꯏꯆꯥꯗꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯃꯈꯣꯏ ꯄꯤꯕꯥ ꯑꯅꯤꯅꯤ ꯑꯍꯜ ꯑꯗꯨꯅ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯏꯪꯈꯣꯜ ꯁꯝꯕꯜ ꯑꯗꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯍꯦꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯃꯗꯨꯒꯤꯗꯤ ꯊꯣꯏꯅꯕꯨ ꯈꯟꯗꯦꯗ ꯏꯃꯥ ꯑꯩꯗꯤ ꯍꯩ ꯑꯄꯪꯕꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯄꯪꯕ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯅꯤꯅꯦ ꯈꯪꯂꯕ꯭ꯔꯥ ꯑꯣꯏꯖ ꯑꯣꯏꯊꯈ꯭ꯔꯁꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯏꯆꯦꯗꯨꯅ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯗꯨꯝꯅ ꯈꯟꯗꯧꯕ ꯑꯗꯨꯕꯨ ꯏꯃꯥ ꯏꯆꯦꯗꯣ ꯌꯥꯝꯅ ꯐꯕ ꯃꯤꯅꯦ ꯍꯥꯏꯕ ꯑꯣ ꯈꯜꯂꯨ ꯋꯥꯈꯜ ꯃꯨꯟꯅ ꯍꯦꯛ ꯈꯜꯂꯨ ꯏꯃꯥꯅ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯔꯨꯗꯤꯅꯦ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯧ ꯊꯕꯛꯅꯦ ꯌꯥꯝ ꯇꯧꯔꯅꯨ ꯇꯧꯗꯕ ꯌꯥꯗꯕ ꯀꯔꯤꯅೋ ꯑꯗꯨꯗ ꯇꯧ ꯌꯨꯝꯗꯨꯗ ꯅꯨꯄꯤ ꯑꯩ ꯏꯊꯟꯇꯒ ꯂꯩ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯏꯃꯥ ꯑꯣ ꯑꯉꯝꯕ ꯈꯔ ꯍꯦꯛ ꯃꯇꯧꯋꯣ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯗꯕꯗꯤ ꯌꯥꯗꯦ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯏꯕꯨꯡꯉꯣꯗꯣ ꯆꯥꯛ ꯂꯥꯝꯂꯝꯂꯅꯤ ꯍꯣꯏ ꯏꯃꯥ ꯁꯅꯧꯇꯣꯟꯁꯨ ꯃꯆꯥ ꯑꯃ ꯌꯥꯎꯔꯛꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤ ꯑꯌꯨꯛꯅꯤ ꯊꯥꯁꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯄꯥꯕꯨꯡ ꯈꯨꯗꯩ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯪꯒꯤ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ ꯊꯥꯁꯅ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯃꯪꯒꯤꯅ ꯊꯝꯂꯣ ꯊꯝ ꯈꯨꯗꯩꯗꯣ ꯊꯝꯂꯝꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ ꯀꯩꯅꯣꯅꯦ ꯀꯩꯕꯨꯗꯤ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯋꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯩꯒꯤ ꯏꯁꯥꯁꯦ ꯊꯥꯁꯅ ꯃꯀꯨꯕꯣꯛꯀꯤ ꯍꯧꯖꯤꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯀꯔꯤꯅꯣꯃ ꯐꯥꯎꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯥ ꯃꯇꯣꯜ ꯑꯃꯗ ꯂꯩ ꯃꯆꯨ 7 ꯍꯥꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯁꯅꯧꯇꯣꯟꯅ ꯍꯦꯛ ꯊꯦꯡꯅꯔꯨꯏ ꯀꯗꯥꯏꯗꯒꯤꯅꯣ ꯁꯤꯅ ꯀꯅꯥꯅꯅꯣ ꯁꯨꯝꯅ ꯇꯧꯔꯝꯂꯤꯕꯁꯤꯅ ꯇꯧꯄꯅꯤ ꯃꯤꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗꯕꯨ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥ ꯑꯗꯨ ꯃꯈꯣꯡꯗ ꯈꯣꯡꯕꯥꯜ ꯑꯗꯣꯝꯗ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯎ ꯇꯝꯃꯤ ꯊꯣꯡꯒꯥꯜꯗ ꯂꯥꯇꯣꯟ ꯑꯃꯗ ꯂꯩ ꯈꯔ ꯍꯥꯞꯂꯒ ꯂꯩꯔꯝꯃꯤ ꯀꯅꯥꯅ ꯀꯔꯤꯒꯤ ꯊꯝꯂꯝꯂꯤꯕꯅꯣ ꯈꯪꯗꯦ ꯊꯣꯛꯄꯅꯤ ꯂꯩꯀꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯤꯒꯤ ꯊꯣꯡꯒꯥꯜꯗꯕꯨ ꯑꯗꯨꯝ ꯍꯦꯛꯇ ꯊꯝꯕ ꯌꯥꯕ꯭ꯔꯣ ꯊꯝꯂꯝꯂꯤꯕꯁꯤꯅꯤꯅꯦ ꯂꯩꯀꯥꯏꯁꯦ ꯌꯥꯔꯣꯏꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤ ꯌꯥꯝꯅ ꯂꯩꯔꯦ ꯑꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯉꯔꯥꯡ ꯑꯍꯤꯡꯁꯨꯅꯤ ꯑꯣꯟꯊꯣꯛꯄ ꯃꯪ ꯑꯃ ꯃꯪꯈ꯭ꯔꯦ ꯑꯩ ꯀꯤꯖꯕꯅ ꯀꯔꯤꯅꯣ ꯀꯔꯤꯃꯨꯛ ꯋꯥꯌꯨꯡ ꯆꯥꯗꯕ ꯃꯪ ꯃꯪꯉꯨꯔꯦ ꯍꯣꯏꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯕꯗ ꯑꯁꯤꯕ ꯑꯉꯥꯡ ꯑꯃ ꯇꯨꯔꯦꯜꯗ ꯇꯥꯎꯊꯔꯛꯂꯤꯕ ꯃꯀꯨ ꯃꯪꯅꯤ ꯄꯥꯡꯈꯟ ꯈꯟꯖꯤꯜꯂꯨꯔꯅꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯄꯨꯟꯅ ꯆꯥꯔꯤ ꯃꯪꯂꯦꯝꯅ ꯏꯃꯧ ꯏꯕꯦꯝꯃ ꯆꯥꯛꯀ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯔꯤ ꯄꯥꯕꯨꯡ ꯂꯩꯔꯕꯗꯤ ꯈꯖꯤꯛꯇ ꯍꯥꯞꯂꯛ ꯄꯥꯕꯨꯡ ꯅꯃꯧꯒꯤ ꯄꯨꯈꯝ ꯑꯁꯤꯗꯒꯤ ꯂꯧꯕꯤꯔꯣ ꯅꯃꯧ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯀꯔꯤꯁꯨ ꯀꯥꯏꯗꯕ ꯅꯠꯇ꯭ꯔꯥ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯁꯅꯧꯇꯣꯟꯅ ꯄꯨꯈꯝ ꯑꯗꯨ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯄꯥꯕꯨꯡ ꯁꯤꯗꯒꯤ ꯂꯧ ꯃꯈꯨꯠꯇꯨꯅ ꯆꯥꯛ ꯈꯨꯕꯥꯝ ꯑꯃ ꯍꯦꯛ ꯄꯥꯏ ꯈꯪꯍꯧꯗꯅ ꯊꯛ ꯊꯛ ꯍꯦꯛ ꯅꯤꯛꯈꯤ ꯃꯁꯤ ꯊꯥꯁꯅꯥꯅ ꯍꯦꯛ ꯎꯍꯧꯏ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯈꯪꯐꯥꯎ ꯍꯦꯛ ꯐꯥꯎꯈꯤ ꯃꯀꯨꯕꯣꯛꯀꯤ ꯅꯤꯛꯈꯤꯕ ꯃꯈꯨꯠ ꯑꯗꯨ ꯎꯔꯨꯔꯒ ꯑꯀꯤꯕ ꯑꯃ ꯐꯥꯎꯗꯨꯅ ꯍꯦꯛ ꯃꯀꯨꯕꯣꯛꯇ ꯌꯦꯡꯂꯨꯕꯗ ꯃꯀꯨꯕꯣꯛꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯍꯦꯛꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯦ ꯈꯪꯗꯦ ꯊꯥꯁꯅ ꯃꯁꯥꯗꯨ ꯇꯁꯦꯡꯅ ꯍꯩꯅꯗ꯭ꯔꯦ ꯃꯪꯂꯦꯝꯅ ꯌꯥꯔꯦ ꯌꯥꯔꯦ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯌꯥꯝꯅ ꯍꯥꯎ ꯅꯍꯥꯟꯈꯩꯗꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯀꯌꯥ ꯐꯥꯎꯔꯨꯗꯕꯅꯤ ꯏꯁꯥꯁꯦ ꯉꯁꯤꯗꯤ ꯐꯅ ꯆꯥꯁꯤꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯄꯥꯕꯨꯡ ꯅꯁꯥ ꯀꯟꯅꯕ ꯌꯥꯝ ꯌꯥꯝ ꯆꯥꯎ ꯍꯥꯏꯅꯤꯅꯦ ꯍꯣꯏ ꯆꯥꯒꯦ ꯆꯥꯐꯝ ꯊꯣꯛꯄꯗꯨ ꯆꯥꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯊꯥꯁꯅ ꯃꯊꯟꯇ ꯆꯥꯛꯂꯨꯛ ꯃꯃꯥꯡ ꯑꯗꯨꯗ ꯐꯝꯂꯦ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨ ꯃꯍꯥꯛ ꯆꯥꯕ ꯉꯝꯗꯦ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯄꯥꯈꯠꯈꯤꯕ ꯍꯩꯅꯈꯤꯗꯕꯗꯨꯅ ꯃꯁꯥꯗꯨ ꯏꯍꯩ ꯍꯦꯛ ꯍꯩꯅꯤꯡꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯌꯨꯛꯅꯤ ꯃꯪꯂꯦꯝꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯏꯀꯨꯅ ꯍꯦꯛꯂꯛꯂꯤꯕ ꯂꯩꯁꯤ ꯂꯥꯏꯗ ꯀꯠꯂꯨ ꯐꯖꯩ ꯍꯥꯏꯗꯨꯅ ꯍꯦꯛꯂꯛꯄꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯈꯥꯒꯤ ꯂꯩꯍꯥꯎ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯄꯨꯟꯅ 4ꯅꯤ
ꯑꯍꯨꯝ ꯑꯃꯗꯤ ꯂꯥꯏꯗ ꯀꯠꯂꯒꯦ ꯑꯗꯨꯒ ꯑꯃꯅ ꯊꯥꯁꯅ ꯃꯥꯅ ꯑꯣꯏꯅ ꯆꯤꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯌꯥꯅꯤ ꯀꯠꯀꯦ꯫ ꯏꯔꯨ ꯃꯥꯏꯊꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯦ ꯉꯁꯤꯗꯤ ꯊꯥꯁꯅ꯫ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯃꯁꯥꯗꯣ ꯏꯇꯥꯎ ꯇꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯏꯁꯩꯁꯨ ꯉꯪꯉꯤ ꯃꯊꯟꯇꯁꯨ ꯑꯗꯨꯉꯩꯒꯤ ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯨꯅ ꯅꯣꯛꯆꯩ꯫ ꯂꯩꯅ ꯁꯣꯝ ꯑꯗꯨꯃꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯁꯣꯝꯗꯅ ꯁꯅꯥꯔꯩꯅ ꯃꯃꯥꯗ ꯍꯥꯏꯔꯤ, ꯏꯃꯥ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯧꯗꯣꯏꯁꯦ? ꯑꯁ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯏꯗ, ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗꯦ ꯑꯩ꯫ ꯏꯅꯥꯎꯅꯨꯄꯤꯗꯣ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯦ ꯍꯥꯏꯌꯦ, ꯄꯥꯎ ꯇꯥꯔꯦ꯫ ꯃꯤꯒꯤꯅꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ, ꯑꯩꯒꯤ ꯏꯔꯥꯏꯕꯛ ꯑꯁꯤꯗꯤꯕꯀꯣ ꯍꯩꯃ ꯃꯥꯕꯨ ꯊꯥ ꯂꯦꯞꯂꯦꯕ꯫ ꯍꯣꯏ ꯃꯥ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯅꯤ ꯃꯥ ꯍꯧꯖꯤꯛ꯫ ꯁꯣꯝꯗꯅ ꯑꯩꯅ ꯆꯍꯤ 3 ꯍꯦꯜꯂꯕꯁꯤ ꯐꯥꯎꯕ ꯑꯣꯏꯕ ꯉꯝꯗ꯭ꯔꯤ꯫ ꯑꯩ ꯌꯥꯝ ꯆꯥꯛꯏꯗ ꯏꯃꯥ꯫ ꯏꯆꯥꯒꯤꯁꯨ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯗꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯁꯤꯗꯤ ꯀꯌꯥꯗꯤ ꯌꯥꯝꯂꯦ꯫ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯂꯤꯕꯁꯦ ꯑꯃꯠꯇ ꯍꯦꯛ ꯑꯣꯏꯗꯦ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯂꯩꯔꯛꯄꯁꯤꯗ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯈꯜꯂꯨꯔꯒ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯆꯤꯡ ꯋꯥꯡꯃꯒꯤ ꯃꯥꯏꯕꯗꯨꯅꯗꯤ ꯆꯌꯣꯜꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯇꯝꯂꯛꯀꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ꯫ ꯆꯌꯣꯜ ꯀꯌꯥ ꯍꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ? ꯏꯃꯥ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ꯫ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯅꯪ ꯍꯧꯖꯤꯛ ꯅꯁꯥ ꯅꯍꯥ ꯑꯣꯏꯔꯤ ꯀꯩꯗꯧꯔꯒꯦ? ꯋꯥꯔꯨꯅꯨ ꯁꯣꯏꯗꯅ ꯌꯥꯅꯤ꯫ ꯍꯩ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯄꯥꯎꯗꯨ ꯇꯥꯔꯕꯅꯤꯅ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯒ ꯀꯔꯤ ꯀꯔꯝ ꯇꯧꯔꯤꯅ ꯍꯥꯏꯐꯦꯠꯇ ꯑꯣꯏꯔꯁꯨ ꯍꯪꯂꯨꯕꯅ ꯐꯅꯤꯀꯣ꯫ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯃꯤꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯅꯤ꯫ ꯌꯨꯝ ꯑꯗꯨꯗꯒ ꯅꯨꯄꯤ ꯃꯍꯥꯛ ꯈꯛꯇ ꯂꯩꯔꯦ, ꯅꯪ ꯐꯪꯂꯦ, ꯅꯆꯥ ꯑꯃ ꯌꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯗ ꯆꯠꯂꯣꯏꯅ ꯃꯨꯛꯇꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨꯗꯤ ꯆꯠꯀꯦ, ꯍꯌꯦꯡꯁꯤ ꯆꯠꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤꯅꯦ꯫ ꯍꯣꯏ ꯏꯃꯥꯁꯨ ꯌꯥꯎꯒꯦ, ꯍꯌꯦꯡ ꯆꯠꯂꯁꯤ꯫ ꯃꯤꯔꯣꯟꯕ ꯐꯥꯎꯕꯗꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯂꯣꯜꯂꯤ꯫ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯊꯥꯁꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯏ꯫ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯀꯞꯂꯛꯂꯤꯕꯁꯤꯅ? ꯍꯥꯏꯐꯦꯠ ꯇꯥꯔꯝꯃꯤ, ꯑꯃꯨꯛ ꯅꯦꯝꯊꯈ꯭ꯔꯦ꯫ ꯃꯊꯟꯇ ꯍꯥꯏꯖꯩ, ꯏꯅꯝꯃ ꯈꯨꯟꯗꯥꯂꯩꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯐꯠꯇꯦꯀꯣ꯫ ꯑꯁꯨꯛ ꯌꯥꯝꯅ ꯅꯤꯡꯉꯥꯏ ꯐꯠꯇꯕ ꯃꯆꯥ ꯑꯍꯤꯡꯗ ꯀꯥꯏꯁꯦ ꯄꯪꯀꯞꯇ ꯍꯦꯛ ꯀꯞꯄꯤ꯫ ꯀꯃꯥꯏꯅ ꯇꯧꯕ ꯑꯉꯥꯡꯅꯣ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯈꯨꯖꯥꯝ ꯑꯗꯨ ꯍꯩꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯀꯣꯝꯄꯥꯛ ꯑꯗꯨ パꯏꯗꯨꯅ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯃꯈꯣꯡ ꯍꯦꯛ ꯀꯥꯟꯊꯣꯛꯄꯒ ꯑꯣꯏ ꯊꯪꯕ ꯃꯈꯣꯡ ꯑꯗꯨ ꯍꯦꯛ ꯂꯧꯁꯤꯟꯗꯨꯅ ꯃꯈꯥꯗ ꯈꯣꯡꯅꯦꯠꯐꯝ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯡꯄꯥꯛ ꯃꯄꯥ ꯑꯗꯨꯗ ꯃꯕꯨꯛ ꯃꯄꯥꯗ ꯆꯞ ꯆꯥꯅ ꯌꯩꯁꯤꯟꯗꯨꯅ ꯊꯥꯁꯅ ꯇꯥꯔꯦ꯫ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤ꯫ ꯁꯅꯧꯇꯣꯟ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯥꯏꯕꯤ ꯑꯃ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯀꯧꯔꯨꯔꯦ꯫ ꯏꯃꯨꯡ ꯑꯗꯨꯗ ꯂꯥꯏꯀꯟꯅꯔꯦ꯫ ꯃꯥꯏꯕꯤ ꯅꯨꯡꯁꯥ ꯂꯩꯃꯅ ꯀꯨꯞꯊꯅ ꯀꯟꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯂꯝꯂ ꯃꯥꯜꯂꯤ꯫ ꯑꯉꯥꯡ ꯑꯗꯨ ꯇꯥꯏꯕꯪ ꯐꯥꯎꯕ ꯉꯝꯗꯅ ꯃꯃꯥꯒꯤ ꯄꯨꯛꯅꯨꯡ ꯑꯗꯨꯗ ꯁꯤꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯅꯧꯇꯣꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ꯫ ꯃꯆꯥ ꯑꯃ ꯐꯪꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛ ꯂꯩꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯇꯥꯌꯣꯟꯅꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯂꯤ꯫ ꯀꯞꯄꯤ ꯃꯍꯥꯛ꯫ ꯃꯪꯂꯦꯝꯁꯨ ꯃꯪꯒꯣꯜꯒꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯎꯡꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯃꯥꯏꯕꯤ ꯅꯨꯡꯁꯥ ꯂꯩꯃꯅ ꯍꯥꯏꯔꯛꯏ ꯁꯅꯧꯇꯣꯟꯗ, ꯏꯕꯨꯡꯉꯣ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯠꯅꯕ ꯑꯃ ꯂꯩꯈꯤꯕꯅ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯔꯅꯨꯗ, ꯃꯊꯪꯗ ꯁꯣꯏꯗꯅꯕ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯏꯃꯥ, ꯏꯆꯥ ꯐꯪꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯔꯤꯗ ꯑꯣꯏꯒꯗꯕꯁꯦ? ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯒ ꯀꯔꯤ ꯑꯩꯅ ꯈꯨꯝꯒꯗꯕꯁꯤꯕꯣ? ꯅꯣꯡꯗꯝꯕ ꯃꯍꯥꯛꯀꯤ ꯊꯧꯋꯤꯟꯁꯤꯡ ꯊꯣꯏꯅ ꯈꯜꯂꯅꯤ꯫ ꯐꯝꯂꯤꯕ ꯃꯪꯂꯦꯝꯗ ꯌꯦꯡꯗꯨꯅ, ꯗꯥꯗꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯨꯛ ꯂꯦꯡꯈ꯭ꯔꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯥꯁꯅ ꯐꯝꯖꯥꯎ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤ꯫ ꯁꯅꯥꯔꯩꯅ ꯃꯥꯡ ꯊꯥꯏ꯫ ꯃꯄꯥ ꯆꯥꯅ ꯁꯅꯧꯇꯣꯟ ꯊꯣꯛꯂꯛꯄꯗꯨꯗ, ꯁꯅꯧꯇꯣꯟ ꯏꯇꯩꯃꯍꯣꯏ ꯂꯥꯛꯏ꯫ ꯏꯇꯩꯃ ꯀꯗꯣꯝꯗꯒꯤꯅꯣ? ꯌꯦꯡꯈꯠꯄꯤꯔꯣ꯫ ꯁꯅꯧꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯪꯉꯤ, ꯅꯪꯕꯨ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯌꯥꯝ ꯃꯛꯁꯤꯜꯂꯤꯅꯦ, ꯅꯥꯔꯕ꯭ꯔꯣ? ꯅꯥꯗꯦꯗ ꯏꯇꯩꯃ꯫ ꯏꯇꯩꯃꯍꯣꯏ ꯂꯥꯛꯄꯁꯤꯗꯤ ꯀꯔꯤ ꯆꯥꯅꯤ? ꯀꯩꯁꯨ ꯆꯥꯔꯣꯏꯗ꯫ ꯅꯈꯣꯏꯒꯤ ꯄꯥꯎꯗꯣ ꯏꯇꯩꯃꯁꯨ ꯇꯥꯔꯤ꯫ ꯊꯥꯁꯅꯥꯗꯤ ꯅꯈꯣꯏꯗꯤ ꯅꯆꯥ ꯑꯃ ꯐꯪꯗꯧꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅꯦ꯫ ꯅꯇꯩꯃꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯊꯥꯁꯅꯥꯁꯨ ꯀꯧꯊꯣꯔꯧꯗꯅ꯫ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯏꯃꯨꯡꯗꯒꯤ ꯊꯥꯁꯅꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯁꯅꯧꯇꯣꯟꯗ ꯌꯦꯡꯗꯨꯅ, ꯏꯕꯨꯡꯉꯣ ꯅꯈꯣꯏꯕꯨ ꯈꯠꯅ ꯆꯩꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯅꯦ? ꯀꯞꯂꯤꯕꯁꯦ ꯏꯆꯥ ꯊꯥꯁꯅꯥ ꯅꯠꯇ꯭ꯔꯥ? ꯍꯩ ꯍꯧꯖꯤꯛꯅꯦ ꯅꯈꯣꯏ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦꯀꯣ꯫ ꯏꯪꯅ ꯇꯞꯅ ꯋꯥ ꯉꯥꯡꯅꯔꯒ ꯏꯔꯦꯟꯖꯅ ꯂꯩꯅꯧ꯫ ꯁꯅꯥꯔꯩ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ꯫ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯤ꯫ ꯊꯥꯁꯅꯥꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯃꯍꯥꯛꯁꯨ ꯎꯔꯦ ꯆꯪꯁꯤꯟꯗꯨꯅ꯫ ꯏꯅꯥꯎ ꯀꯩꯗꯧꯅꯕꯩꯅꯣ ꯅꯈꯣꯏꯕꯨ?
ꯁꯅꯧꯇꯣꯟꯅ ꯀꯔꯤ ꯍꯥꯏꯔꯒꯦ? ꯏꯆꯦꯈꯣꯏꯁꯨ ꯂꯥꯛꯂꯤꯅꯦ꯫ ꯏꯆꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯊꯣꯛꯏ꯫ ꯍꯧꯖꯤꯛ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯈꯠꯅꯕ ꯍꯧꯅꯗꯦꯅꯦ꯫ ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯣ ꯅꯈꯣꯏꯕꯨ? ꯀꯞꯀꯅꯨꯁꯦ, ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯆꯦꯒ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯤ꯫ ꯅꯪꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯏꯆꯦꯁꯨ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯏꯃꯥꯕꯨꯗꯤ ꯃꯄꯥꯜꯗ ꯁꯅꯧꯇꯣꯟꯒ ꯂꯩꯍꯧꯔꯤ꯫ ꯈꯪꯗꯦ ꯇꯧꯔꯤꯁꯦ, ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯅꯪ ꯅꯊꯟꯇꯅꯤ ꯅꯨꯄꯤ꯫ ꯏꯆꯦꯅ ꯃꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯒ ꯂꯩꯔꯒ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯒꯦꯁꯨ ꯏꯆꯦ ꯋꯥꯁꯛꯈꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯝꯂꯔꯣꯏ꯫ ꯅꯪ ꯏꯆꯦꯕꯨ ꯁꯥꯎꯒꯅꯨꯀꯣ꯫ ꯊꯕꯛ ꯏꯪꯈꯥꯡꯒ ꯀꯥ ꯍꯦꯟꯅ ꯁꯨꯔꯨꯅꯨꯗ꯫ ꯇꯣꯏꯅ ꯑꯗꯨꯝ ꯏꯆꯦꯁꯨ ꯂꯥꯛꯀꯦ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯑꯃꯔꯣꯝꯗ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯌꯦꯡꯉꯣ, ꯅꯆꯦ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯕꯒꯤ ꯃꯃꯤ ꯐꯥꯎꯕ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯅꯆꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯀꯥꯔꯤꯕ ꯖꯥꯠꯅꯤ꯫ ꯁꯅꯥꯔꯩꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯍꯦꯛ ꯈꯪꯗꯕꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯊꯥꯁꯅꯥꯅ ꯀꯞꯇꯨꯅ, ꯏꯆꯦ, ꯈꯜꯂꯨꯕ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛ ꯉꯁꯤꯒꯤ ꯃꯥꯡꯂꯦ꯫ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ ꯏꯆꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯔꯦꯝꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤ? ꯏꯆꯦ, ꯑꯩꯕꯨ ꯀꯔꯝꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯁꯤꯒꯦ? ꯁꯅꯥꯔꯩꯒꯤ ꯃꯃꯥꯁꯨ ꯆꯪꯂꯛꯇꯨꯅ ꯐꯝꯂꯩ꯫ ꯊꯥꯁꯅꯥꯅ ꯀꯞꯅ ꯀꯞꯅ, ꯏꯆꯦ, ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯇꯥꯏꯕꯪ ꯐꯥꯎꯈꯤꯕ ꯑꯉꯥꯡ ꯑꯗꯨ ꯄꯤꯕꯨꯛꯅꯨꯡꯗ ꯀꯥꯏꯈ꯭ꯔꯦ꯫ ꯍꯥ! ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯉꯛꯄꯅ ꯂꯣꯏ꯫ ꯏꯅꯥꯎ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ? ꯃꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣ? ꯏꯆꯦ, ꯑꯩ ꯏꯆꯥ ꯄꯥꯝꯃꯤ꯫ ꯑꯩ ꯏꯆꯥ ꯄꯥꯝꯃꯤ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯟꯈꯤꯕ, ꯌꯩꯁꯤꯟꯈꯤꯕ, ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯈꯤꯕ, ꯃꯥꯏꯕꯤ ꯌꯦꯡꯈꯤꯕ ꯄꯨꯝꯕꯗꯨ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯔꯤ꯫ ꯁꯅꯥꯔꯩ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯃꯍꯥꯛꯁꯨ ꯀꯞꯂꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯂꯥꯏ ꯃꯍꯥꯛꯁꯨ꯫ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ? ꯑꯩ ꯏꯆꯥ ꯄꯥꯝꯃꯤ ꯏꯆꯦ꯫ ꯑꯩꯉꯣꯟꯗ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯁꯤꯕꯨ ꯅꯪꯁꯨ ꯐꯪꯂꯕ? ꯏꯅꯥꯎ, ꯅꯔꯥꯏꯕꯛ ꯊꯤꯗꯀꯣ ꯅꯪꯁꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯥꯁꯅꯥ ꯋꯥꯈꯜ ꯑꯗꯨꯗ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯐꯝꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯑꯃ ꯈꯪꯗ꯭ꯔꯤ꯫ ꯎꯪꯗꯨꯅ ꯀꯞꯇꯨꯅ ꯁꯨꯝ ꯂꯩꯔꯤ꯫ ꯁꯅꯧꯇꯣꯟꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯤꯖꯅꯕ ꯍꯣꯠꯅꯔꯤ꯫ ꯆꯥꯛ ꯈꯔ ꯆꯥꯁꯤꯁꯦ, ꯅꯁꯥꯗꯨ ꯌꯥꯝꯅ ꯁꯣꯟꯅ ꯎꯔꯦ꯫ ꯆꯥꯛ ꯈꯔ ꯆꯥꯁꯤ꯫ ꯑꯩ ꯏꯜꯂꯒꯦ꯫ ꯑꯩ ꯆꯥꯅꯤꯡꯗꯦ꯫ ꯈꯔ ꯆꯥꯁꯤ ꯍꯥꯏ ꯋꯥꯅꯤ, ꯅꯁꯥꯗꯨ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯦ ꯍꯥꯏꯕ꯫ ꯑꯩ ꯆꯥꯅꯤꯡꯗꯦ꯫ ꯑꯩ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗꯦ꯫ ꯊꯥꯁꯅꯥ, ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕ, ꯅꯪꯅ ꯐꯪꯂꯝꯒꯗꯕ ꯆꯩꯅꯥꯗꯣ ꯃꯗꯨꯃꯛ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯏꯅꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯎꯪꯗꯨꯅ ꯂꯩꯕꯅ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ? ꯃꯊꯪꯗ ꯁꯣꯏꯗꯅ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ꯫ ꯆꯥ ꯈꯔ ꯆꯥꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯅꯧꯗꯨꯅ ꯆꯥ ꯈꯔ ꯄꯤꯖꯔꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯥꯁꯅꯥ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯩ꯫ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯗꯅ ꯃꯍꯥꯛ ꯎꯪꯗꯨꯅ ꯂꯩ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯈꯜꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯇꯥꯈꯤꯕ ꯑꯉꯥꯡ ꯀꯞꯈꯤꯕꯒꯤ ꯈꯣꯟꯖꯦꯜ, ꯇꯁꯦꯡꯅ ꯃꯗꯨꯕꯨ ꯏꯅꯝꯃ ꯀꯨꯟꯗꯥꯂꯩꯒꯤ ꯃꯆꯥꯅꯨꯄꯥꯅ ꯀꯞꯄꯒꯤ ꯑꯣꯏꯔꯤꯗꯅꯅꯦ꯫ ꯏꯆꯥ ꯑꯣꯏꯕ ꯉꯝꯗꯕ ꯃꯔꯣꯝꯗ ꯑꯩꯒꯤ ꯏꯆꯦꯅ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯂꯩꯈꯤꯕꯁꯤꯒꯤ ꯑꯁꯦꯡꯕ ꯆꯞ ꯆꯥꯕ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯅ ꯑꯣꯏꯕ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯥꯒꯤ ꯃꯁꯥꯗ ꯍꯦꯟꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ꯫ ꯐꯔꯦ, ꯍꯌꯦꯡꯃꯛ ꯑꯩ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯐꯝ ꯑꯁꯤ ꯍꯪꯂꯒꯦ꯫ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯏꯀꯨꯕꯣꯛꯀꯤ ꯃꯐꯝꯗꯒꯤ ꯎꯈꯤꯕ ꯃꯑꯣꯡ ꯃꯇꯧ, ꯑꯩꯒꯤ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯀꯌꯥ ꯑꯃ ꯐꯥꯎꯈꯤꯕ, ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯣꯏꯗꯅ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ꯫ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯇꯔꯥꯏꯕ ꯃꯤ ꯑꯃ ꯅꯠꯇꯦ꯫ ꯃꯇꯝ ꯑꯃꯗ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯝꯕ ꯃꯤꯅꯤ꯫ ꯏꯇꯠ ꯇꯠꯇꯅ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ, ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯋꯥꯄꯜ ꯃꯔꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯀꯌꯥ ꯑꯃ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯤ꯫ ꯋꯥꯐꯝ ꯑꯁꯦ ꯑꯩ ꯍꯌꯦꯡꯃꯛ ꯏꯆꯦꯒ ꯇꯥꯟꯅꯔꯒꯦ꯫ ꯅꯣꯡꯃ ꯑꯃ ꯊꯣꯡꯒꯥꯜꯗ ꯂꯥꯂꯥꯇꯣꯟꯗ ꯂꯩ ꯍꯥꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯀꯨꯕꯣꯛꯅ ꯂꯥꯏꯗ ꯀꯠꯂꯨ ꯍꯥꯏꯅ ꯂꯩ ꯄꯤꯔꯛꯄ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯃ ꯆꯤꯟꯈꯤꯕ, ꯃꯍꯥꯛꯅ ꯂꯩ ꯑꯗꯨꯕꯨ ꯆꯤꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨ꯫ ꯈꯜꯂꯨꯔꯒ ꯍꯦꯟꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ꯫ ꯂꯩꯔꯤꯕ ꯃꯀꯨꯕꯣꯛ ꯑꯁꯤꯒꯤ ꯍꯥꯟꯅꯒꯤ ꯋꯥꯔꯤ ꯇꯥꯕꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯀꯨꯕꯣꯛꯀꯤ ꯀꯔꯤꯒꯨꯝꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯃ ꯆꯞ ꯆꯥꯅ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯆꯤꯡꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯃꯤ, ꯑꯩ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ, ꯏꯆꯦꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯔꯨꯒꯦ꯫
ꯅꯪꯕꯨ ꯅꯊꯟꯗ ꯆꯠꯄ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ? ꯑꯩꯒ ꯆꯠꯁꯦ ꯍꯥꯏꯕ꯭ꯔꯣ? ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯏꯊꯟꯗ ꯆꯠꯆꯔꯒꯦ, ꯑꯩ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯀꯟꯅ ꯀꯟꯅ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯆꯠꯂꯤ꯫ ꯁꯣꯝꯗꯅ ꯁꯅꯧꯇꯣꯟꯅ ꯃꯄꯥꯕꯨ ꯀꯧꯔꯤ꯫ ꯄꯥꯕꯨꯡ, ꯄꯥꯕꯨꯡ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯍꯧꯒꯠꯇ꯭ꯔꯤꯕꯖꯥꯠꯂ? ꯉꯁꯤꯒꯤ ꯎꯗꯦꯅꯦ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯂꯩꯔꯝꯗꯦ꯫ ꯑꯃꯨꯛ ꯃꯅꯤꯡ ꯃꯌꯥꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯂꯩꯕ ꯎꯗꯦ꯫ ꯃꯄꯥꯅ ꯌꯥꯝꯅ ꯇꯣꯏꯅ ꯂꯩꯕ ꯃꯐꯝ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯃꯈꯣꯡ ꯑꯗꯨꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯆꯠꯄꯗ ꯑꯗꯨꯗꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯕꯣ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯃꯥꯡꯉꯤ, ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯅꯤ? ꯍꯧꯖꯤꯛꯄꯨ ꯑꯌꯨꯛꯁꯤꯗ ꯑꯇꯣꯞꯄ ꯑꯍꯜ, "ꯑꯣ ꯄꯥꯕꯨꯡ, ꯑꯣ ꯄꯥꯕꯨꯡ" ꯍꯥꯏꯗꯨꯅ ꯀꯣꯏꯀꯧ ꯍꯦꯛ ꯀꯧꯔꯤ꯫ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯤꯕ ꯑꯃꯝꯕ ꯀꯥꯆꯤꯟ ꯑꯗꯨꯗ ꯃꯪꯂꯦꯝ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯂꯩꯔꯤ, ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯤ꯫ ꯑꯃꯨꯛꯁꯨ ꯃꯆꯤꯜ ꯑꯗꯨꯗ ꯂꯥꯏꯔꯣꯜꯗꯧꯅ ꯇꯧꯕ ꯑꯃ ꯂꯣꯜꯂꯛꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯣꯟꯌꯥꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯡꯗ ꯆꯥꯏꯊꯣꯛꯇꯨꯅ ꯃꯨꯟꯅꯃꯨꯛ ꯌꯦꯡꯉꯤ꯫ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯉꯥꯅꯨ ꯃꯔꯨꯝ ꯑꯗꯨ ꯑꯃꯨꯛ ꯊꯨꯒꯥꯏ꯫ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯤ꯫ ꯊꯥꯁꯤꯅ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯤ꯫ "ꯏꯆꯦ, ꯅꯅꯥꯎ ꯂꯥꯛꯏꯌꯦ." "ꯍꯩꯃꯥ, ꯀꯗꯣꯝꯗꯒꯤꯅꯣ ꯅꯪꯕꯣ?" "ꯁꯤꯗ ꯂꯥꯛꯏꯅꯦ ꯏꯆꯦ, ꯏꯆꯦꯕꯨ ꯎꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯅꯦ." "ꯀꯥꯈꯠꯂꯛꯎ, ꯐꯝꯁꯤ, ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯁꯤꯔꯣ?" "ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯁꯤ ꯏꯆꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯁꯅꯥꯔꯩꯅ, "ꯏꯃꯥ, ꯏꯃꯥ, ꯑꯩꯈꯣꯏ ꯊꯥꯁꯤꯅ ꯂꯥꯛꯏꯌꯦ, ꯑꯃꯨꯛꯇ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯀꯧꯕꯗꯒꯤ ꯃꯃꯥꯁꯨ ꯆꯪꯂꯛꯏ꯫ ꯍꯥꯏꯔꯩ, "ꯏꯆꯥ ꯂꯥꯛꯏꯗꯅ, ꯀꯗꯣꯝꯗꯒꯤꯅꯣ? ꯁꯤꯗ ꯂꯥꯛꯏꯔꯣ?" "ꯁꯤꯗ ꯂꯥꯛꯏꯅꯦ ꯏꯃꯥ." "ꯍꯣꯏꯅꯦ, ꯁꯨꯃꯥꯏꯅꯁꯨ ꯈꯔ ꯆꯠꯊꯣꯔꯛꯎ, ꯌꯨꯝꯗ ꯑꯗꯨꯝ ꯅꯊꯟꯗ ꯂꯩꯔꯕꯗꯤ ꯋꯥꯈꯜꯅ ꯉꯥꯎꯔꯒ ꯑꯃꯨꯛ ꯆꯠꯈꯤꯅꯤ." "ꯍꯣꯏ ꯏꯃꯥ." "ꯐꯔꯦꯗ, ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤꯗꯤ ꯁꯤꯗꯅꯦ ꯆꯥꯛ ꯆꯔꯥ ꯑꯍꯥꯎꯕ ꯑꯃ ꯆꯥꯊꯣꯛꯂꯁꯤ. ꯏꯃꯥꯅ ꯉꯥ ꯂꯩꯔꯨꯒꯦ, ꯅꯆꯦꯒ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ." "ꯏꯃꯥ ꯌꯥꯔꯅꯤꯗ." "ꯀꯔꯤꯒꯤ ꯌꯥꯕꯅꯣ? ꯂꯩꯔꯝꯃꯨ ꯂꯩꯔꯝꯃꯨ, ꯏꯃꯥ ꯀꯨꯏꯔꯣꯏ." ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯔꯩꯅ꯫ "ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯔꯥ ꯑꯃꯗꯤ ꯆꯥꯈ꯭ꯔꯁꯤ." "ꯍꯣꯏ ꯏꯆꯦ, ꯑꯗꯨ ꯏꯆꯦ, ꯑꯩꯁꯦ ꯍꯟꯗꯛ ꯂꯩꯇꯥꯐꯝ ꯑꯃ ꯌꯥꯝꯅ ꯈꯪꯗꯦ." "ꯅꯪꯕꯨ ꯋꯥꯈꯜ ꯍꯦꯟꯅ ꯄꯪꯈꯠꯅ ꯈꯟꯖꯤꯜꯂꯕ꯭ꯔꯣ?" "ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯥꯏꯔꯒ." "ꯃꯗꯨꯒꯤ ꯅꯠꯇꯦ ꯏꯆꯦ, ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄꯁꯨ ꯑꯩ ꯇꯨꯝꯗꯦ, ꯇꯨꯝꯗꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤꯕꯅꯤ." "ꯀꯔꯤ ꯈꯜꯂꯤꯕ ꯅꯪꯗꯤ?" "ꯏꯆꯦ, ꯑꯩ ꯏꯆꯦꯗ ꯋꯥꯍꯪ ꯈꯔ ꯍꯪꯖꯒꯦ. ꯏꯆꯦꯅ ꯅꯅꯥꯎ ꯑꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ, ꯏꯆꯦꯒꯤ ꯅꯅꯥꯎꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯕꯗꯤ ꯑꯁꯦꯡꯕꯗꯣ ꯏꯆꯦꯅ ꯈꯨꯝꯕꯤꯌꯨ." "ꯍꯣꯏꯅꯦ, ꯏꯆꯦ ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯥꯏꯒꯦꯅꯦ." "ꯏꯆꯦ, ꯏꯆꯦꯅ ꯑꯥꯗ ꯂꯩꯇꯗꯅ ꯁꯤꯗ ꯏꯇꯩꯒ ꯄꯨꯟꯅ ꯂꯩꯈ꯭ꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯇꯁꯦꯡꯕ ꯃꯔꯝꯗꯣ ꯅꯅꯥꯎ ꯈꯪꯕ ꯄꯥꯝꯃꯤ. ꯏꯆꯦ ꯁꯦꯡꯅ ꯑꯃꯨꯛꯇ ꯈꯨꯝꯕꯤꯌꯨ." "ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯐꯝꯗ ꯍꯦꯟꯅ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯦ. ꯑꯩꯒꯤ ꯆꯤꯡꯅꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ." ꯁꯅꯥꯔꯩ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯊꯥꯁꯅꯥꯒꯤ ꯃꯐꯝꯗ ꯆꯔꯥꯡꯅꯕ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯁꯨ ꯈꯪꯂꯦ꯫ ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ, "ꯏꯅꯥꯎ, ꯏꯆꯦꯅ ꯅꯥꯇꯩꯗ ꯌꯨꯝ ꯄꯥꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯆꯥ ꯌꯥꯎꯕ ꯉꯝꯈꯤꯗꯦ. ꯆꯍꯤ 2 ꯁꯨꯖꯤꯟꯈꯤ. ꯑꯗꯨꯕꯨ ꯑꯗꯨꯝ ꯉꯝꯂꯛꯇꯦ. ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌా ꯑꯃ ꯇꯥꯟꯅꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯌꯦꯡꯕꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯀꯔꯤꯁꯨ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯦ, ꯌꯥꯎꯐꯝ ꯊꯣꯛꯏ, ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯅ ꯇꯝꯃ ꯍꯥꯏ. ꯑꯗꯨꯕꯨ ꯃꯗꯨ ꯊꯕꯛ ꯑꯣꯏꯅꯗꯤ ꯈꯛ ꯎꯈꯤꯗꯦ. ꯑꯁꯨꯝ ꯆꯍꯤ 3 ꯐꯥꯖꯤꯟꯈꯤ. ꯑꯗꯨꯕꯨ ꯏꯅꯥꯎ, ꯅꯆꯦ ꯑꯩꯅ ꯌꯥꯝꯅ ꯆꯤꯡꯅꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯈꯤ. ꯃꯤꯠꯅ ꯎꯔꯕꯁꯨ ꯅꯣꯡꯃꯇ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯗꯦ ꯑꯩꯍꯥꯛꯅ." "ꯀꯔꯤ ꯊꯧꯗꯣꯛꯄꯅꯣ ꯏꯆꯦ?" "ꯅꯨꯃꯤꯠꯇꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯐꯝꯗ ꯇꯁꯦꯡꯅ ꯂꯤꯔꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ. ꯁꯅꯥꯔꯩ ꯇꯨꯝꯂꯝꯕꯗꯨꯗ ꯃꯪꯂꯥꯛꯅꯔꯛꯏ꯫ ꯑꯣꯟꯊꯣꯛꯄ ꯃꯪ ꯑꯃ ꯃꯪꯂꯨꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯃꯪꯂꯥꯛꯅꯔꯛꯈ꯭ꯔꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯪꯂꯥꯛꯅꯕꯗꯨ ꯃꯪꯐꯥꯎꯅꯔꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯏ, ꯃꯁꯥꯗꯨ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯂꯥꯎꯏ, ꯃꯈꯧꯔꯤꯗꯨꯁꯨ ꯀꯪꯂꯤ꯫ "ꯀꯔꯤ ꯃꯪꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯃꯪꯈ꯭ꯔꯤꯕꯗꯨꯕꯣ? ꯑꯣꯟꯊꯣꯛꯄꯒꯤ ꯃꯪ ꯍꯥꯏꯕꯗꯨꯅꯤ." ꯆꯔꯝꯁꯨ ꯀꯪꯂꯗꯨꯅ ꯏꯁꯤꯡ ꯈꯖꯤꯛ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯤ꯫ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯍꯦꯛ ꯊꯥꯡꯗꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯒ ꯂꯝꯌꯥꯏ ꯀꯥ ꯑꯗꯨꯗ, ꯂꯝꯌꯥꯏꯗꯨꯃꯛꯇꯗ ꯃꯀꯨꯕꯣꯛꯅ ꯐꯝꯗꯨꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯉꯛꯄ ꯑꯃ ꯐꯥꯎꯈ꯭ꯔꯦ꯫ ꯃꯥꯅ ꯎꯔꯦ ꯍꯥꯏꯕꯗꯨ ꯃꯀꯨꯕꯣꯛꯅ ꯈꯪꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯂꯩ꯫ ꯃꯪꯂꯦꯝ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯂꯨꯞꯇꯨꯅ ꯃꯃꯤꯠ ꯃꯅꯥ ꯀꯔꯤꯃꯠꯇ ꯍꯦꯛ ꯁꯣꯏꯊꯣꯛꯇꯅ ꯀꯟꯅ ꯇꯧꯏ꯫ ꯁꯅꯥꯔꯩ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯃꯧ ꯑꯣꯏꯅ ꯂꯩꯔꯛꯄꯗꯒꯤ ꯑꯁꯤꯒꯨꯝꯕ ꯃꯀꯨꯕꯣꯛꯀꯤ ꯃꯇꯧ ꯀꯌꯥ ꯑꯁꯤ ꯃꯍꯥꯛꯅ ꯎꯔꯛꯂꯤ꯫ ꯅꯣꯡꯃ ꯑꯃꯁꯨ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨꯁꯨ ꯎꯔꯨꯏ꯫ ꯁꯅꯥꯔꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ
ꯃꯀꯨꯕꯣꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ, ꯂꯩꯕꯗ ꯃꯁꯥꯗ ꯍꯩꯅꯗ꯭ꯔꯤ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯑꯩ ꯇꯁꯦꯡꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯀꯤꯖꯔꯦ꯫ ꯑꯩꯅꯦ ꯏꯄꯥꯝꯅ ꯆꯠꯈꯤꯅꯤ꯫ ꯑꯩꯅ ꯏꯄꯥꯝꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯩ ꯏꯊꯟꯇ ꯆꯠꯀꯗꯕꯗꯨꯗꯤ ꯅꯪꯁꯨ ꯌꯥꯎꯅ ꯆꯠꯀꯗꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤ? ꯑꯩꯈꯣꯏꯅꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯧꯅꯤ꯫ ꯍꯣ, ꯅꯣꯏ ꯅꯄꯥꯁꯦ ꯌꯥꯝ ꯀꯤꯖꯩ ꯍꯥꯏꯕ꯫ ꯃꯥꯅ ꯇꯧꯔꯤ ꯃꯇꯧ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯩ? ꯑꯩ ꯃꯈꯥ ꯇꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯊꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯈꯛ ꯂꯩꯇꯦ꯫ ꯌꯥꯔꯦ ꯅꯪꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯥꯏꯗꯤ ꯀꯩ? ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯅꯠꯇꯦ, ꯅꯪꯒꯤꯁꯦ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯃꯍꯥꯛꯁꯦ ꯅꯪꯒꯤ ꯅꯄꯥꯅꯤ ꯍꯥꯏꯗꯅ ꯀꯟꯈꯠꯂꯤꯕ꯭ꯔꯥꯕ? ꯄꯥꯕꯨꯡꯁꯦ ꯃꯇꯝ ꯑꯃꯗ ꯍꯣꯏ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯗ꯭ꯔꯕꯅꯤ, ꯀꯨꯏꯔꯕꯅꯤ ꯃꯗꯨꯒꯨꯝꯕ ꯊꯥꯗꯣꯛꯈꯤꯕ꯫ ꯅꯪꯉꯣꯟꯗ ꯃꯤꯅ ꯄꯪꯍꯥꯏ ꯇꯥꯏꯁꯤꯜꯂꯛꯂꯒ ꯅꯪꯅ ꯊꯥꯖꯔꯒ ꯂꯩ꯫ ꯃꯤꯅ ꯉꯥꯡꯕ ꯋꯥꯗ ꯄꯪꯊꯥ ꯊꯥꯖꯒꯅꯨ, ꯐꯠꯇꯦꯀꯣ? ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕꯒꯤ ꯋꯥꯅꯤꯅꯦ ꯅꯪꯒꯤꯁꯦ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤ ꯏꯄꯥꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤ, ꯏꯄꯥꯝꯗ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥ ꯑꯃꯇ ꯌꯥꯎꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯅꯣꯏ ꯅꯄꯥꯁꯤꯗ ꯌꯥꯝ ꯆꯤꯡꯅꯩ꯫ ꯍꯦꯔꯥ, ꯅꯪꯁꯨ ꯇꯥꯕ ꯌꯥꯗꯕ ꯋꯥ꯫ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯅꯕ ꯃꯍꯥꯛꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯁꯨ ꯈꯪꯄꯣꯟꯇꯦ꯫ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯏꯄꯥꯝꯗ ꯆꯠꯇꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯤ, ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯒꯦ ꯍꯥꯏꯗꯣ ꯈꯪꯅꯔꯅꯤ꯫ ꯑꯩꯈꯣꯏ ꯁꯥꯅꯧꯇꯣꯟ ꯐꯪꯂꯦ ꯅꯨꯄꯤ ꯊꯤꯕ ꯅꯠꯇ꯭ꯔꯤ, ꯁꯤꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯣꯏꯅꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯩ꯫ ꯇꯁꯦꯡꯅ ꯁꯅꯥꯔꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯂꯤ꯫ ꯃꯀꯨꯕꯣꯛꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯈꯤꯕ, ꯅꯣꯡꯃ ꯑꯃꯁꯨ ꯃꯪ ꯃꯈꯥꯗ ꯀꯨꯟꯗꯨꯅ ꯂꯩꯔꯝꯈꯤꯕ, ꯃꯍꯥꯛꯅ ꯍꯦꯛ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯤ꯫ ꯁꯤꯅꯤ ꯏꯅꯥꯎ, ꯇꯁꯦꯡꯅ ꯏꯆꯦ ꯀꯤꯕ ꯐꯥꯎ꯫ ꯏꯆꯦꯅ ꯉꯁꯤ ꯐꯥꯎꯕ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯦ ꯏꯀꯨꯕꯣꯛꯅꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯗꯨꯅ ꯁꯥꯒꯩ ꯑꯁꯦ ꯃꯨꯠꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯁꯦ ꯑꯩꯅ ꯂꯥꯏ ꯌꯦꯡꯕ ꯑꯃꯥꯏꯕꯤ ꯑꯃꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯏꯆꯦ ꯂꯩꯕ ꯀꯤꯕꯗꯒꯤ ꯃꯇꯝ ꯈꯔꯗꯤ ꯏꯄꯥꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯗꯅ ꯑꯩ ꯅꯇꯩ ꯏꯕꯨꯡꯉꯣꯒ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯈꯪꯗꯦ ꯇꯧꯔꯤꯁꯦ, ꯍꯅꯨꯕ ꯁꯤꯗꯧꯔꯕ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯊꯥꯁꯤꯅ ꯃꯁꯦꯅ ꯂꯤꯔꯤꯕ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯔꯕꯗ ꯃꯥꯅ ꯆꯤꯡꯅꯕꯗꯨ ꯆꯨꯝꯃꯤ꯫ ꯏꯆꯦ, ꯃꯔꯝ ꯆꯥꯗꯅ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯏꯀꯨꯕꯣꯛꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯒꯅꯤ꯫ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯏꯀꯨꯕꯣꯛꯅ ꯄꯤꯔꯛꯄ ꯂꯩ ꯑꯗꯨ ꯃꯤꯇꯥ ꯃꯥꯟꯈ꯭ꯔꯗꯅ ꯍꯦꯛꯇ ꯁꯤꯜꯂꯨꯏ꯫ ꯃꯗꯨꯕꯨ ꯁꯤꯜꯂꯨꯕꯗ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯔꯨꯏ, ꯑꯗꯨꯒꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯅꯥꯔꯩꯒꯤ ꯃꯃꯥꯅ ꯆꯪꯂꯛꯇꯨꯅ, ꯏꯃꯥ ꯍꯜꯂꯛꯑꯦ, ꯏꯃꯥ ꯍꯜꯂꯛꯑꯦ, ꯉꯥ ꯑꯃ ꯂꯩꯔꯛꯏ, ꯍꯋꯥꯏ ꯊꯔꯥ ꯈꯔꯁꯨ ꯌꯥꯎꯔꯛꯏ, ꯍꯥꯎꯅ ꯍꯦꯛꯇ ꯊꯣꯡꯁꯤ꯫ ꯏꯃꯥ, ꯑꯩ ꯊꯣꯡꯂꯒꯦ꯫ ꯏꯃꯥ ꯑꯗꯨꯝ ꯊꯣꯡꯂꯒꯦꯗ꯫ ꯌꯥꯅꯤ ꯏꯃꯥ, ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯊꯣꯡꯂꯒꯦ꯫ ꯐꯔꯦ, ꯏꯃꯥꯅ ꯑꯣꯏꯅ ꯉꯥꯁꯦ ꯍꯦꯛ ꯁꯦꯝꯂꯛꯑꯒꯦ꯫ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯁꯥꯅꯧꯇꯣꯟꯅ ꯃꯄꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗꯨꯗ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯂꯩꯕ ꯀꯥꯆꯤꯟ ꯑꯗꯣꯝꯗ ꯇꯞꯅ ꯆꯪꯏ꯫ ꯃꯗꯨꯗ ꯃꯄꯥꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯏ꯫ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ, ꯄꯥꯕꯨꯡ, ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ? ꯃꯪꯂꯦꯝ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ, ꯀꯩꯗꯧꯔꯦ? ꯊꯣꯛꯈ꯭ꯔꯣ, ꯍꯣꯔꯦꯟ ꯏꯄꯥ ꯏꯆꯥ ꯋꯥꯔꯤ ꯁꯥꯁꯤ꯫ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤ? ꯄꯥꯕꯨꯡ, ꯅꯪꯁꯤ ꯑꯍꯜꯗꯤ ꯐꯅ ꯑꯣꯏ, ꯀꯃꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ? ꯅꯃꯧ ꯐꯪꯂꯕꯅꯤ, ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯔꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯄꯥꯕꯨꯡ, ꯍꯥꯏꯕꯗ ꯈꯔ ꯈꯔ ꯌꯥꯅꯁꯤꯀꯣ꯫ ꯍꯧꯖꯤꯛꯄꯨ ꯄꯥꯕꯨꯡꯅ ꯁꯨꯝꯅ ꯇꯧꯔꯒ ꯀꯔꯤꯗꯅ ꯐꯖꯔꯤꯁꯦ? ꯅꯠꯇꯦ, ꯅꯃꯧ ꯅꯨꯄꯤꯅ ꯈꯪꯈꯤꯕ ꯎꯈꯤꯕ ꯊꯣꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯟꯈꯤꯗꯣꯏꯁꯦ? ꯋꯥꯈꯜ ꯈꯔ ꯇꯥꯕꯤꯌꯨꯀꯣ ꯄꯥꯕꯨꯡ꯫ ꯏꯄꯥ ꯀꯩꯁꯨ ꯇꯧꯗꯦ꯫ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯨ ꯀꯩꯅꯣ ꯄꯥꯕꯨꯡ? ꯇꯥꯆꯧꯒ ꯏꯇꯩꯃꯒꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯅꯠꯇꯦ꯫ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯈꯛ ꯇꯧꯕꯤꯔꯅꯨꯀꯣ ꯄꯥꯕꯨꯡ꯫ ꯍꯣꯏ ꯍꯣꯏ, ꯏꯄꯥ ꯇꯧꯔꯔꯣꯏ꯫ ꯁꯥꯅꯧꯇꯣꯟ ꯃꯥꯒꯤ ꯃꯄꯥꯅ ꯉꯁꯤ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯉꯁꯤꯗꯤ ꯃꯍꯥꯛ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥꯅ, ꯑꯇꯣꯝꯕ ꯁꯥꯅꯧꯇꯣꯟ, ꯌꯦꯡꯉꯣꯏ ꯁꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯒꯤ ꯄꯥꯕꯨꯡ ꯑꯣꯏꯔꯕꯅꯤ꯫ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯒꯗꯕꯅꯤꯀꯣ꯫ ꯅꯠꯇꯦ, ꯃꯥꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡ ꯅꯠꯇꯦ꯫ ꯍꯩ, ꯅꯃꯥ ꯑꯩꯅ ꯅꯄꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯕꯗꯤ ꯌꯥꯔꯦ, ꯀꯔꯤ ꯑꯉꯥꯡꯗꯨꯅꯤ ꯃꯁꯦ, ꯂꯝ ꯍꯦꯟꯅꯨ꯫ ꯁꯥꯅꯧꯇꯣꯟꯅ ꯅꯤꯡꯉꯥꯏ ꯇꯧꯏ꯫ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯏꯃꯥ, ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯏꯃꯥ, ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯕ꯫ ꯍꯦ, ꯅꯄꯥꯁꯨ ꯑꯉꯝ ꯆꯥꯗꯕꯗꯨ ꯀꯌꯥꯝ ꯅꯨꯡꯁꯤ, ꯍꯥ? ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕ ꯃꯥꯕꯨ? ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯃꯥꯕꯨ ꯄꯟꯕ ꯌꯥꯔꯣꯏ꯫ ꯅꯈꯣꯏꯒꯤ ꯅꯄꯥ ꯅꯠꯇꯦ ꯃꯥ, ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯄꯥꯗꯤ ꯇꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯤꯅꯤ꯫ ꯃꯉꯣꯟꯗ ꯄꯥꯕꯨꯡ ꯀꯧꯒꯗꯕꯅꯤꯀꯣ꯫ ꯀꯧꯔꯣꯏ, ꯁꯨꯀꯧ ꯀꯧꯔꯣꯏ꯫ ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯄꯥ ꯁꯛꯇꯥꯗꯨꯒꯤ ꯃꯆꯤꯡꯒ ꯂꯧꯕ ꯁꯥꯏꯗꯅ ꯃꯁꯦ꯫
ꯅꯪ ꯅꯨꯡꯁꯤ ꯐꯨꯔꯛꯎ ꯍꯥꯏꯕ꯭ꯔꯣ ꯐꯨꯅꯤꯡ ꯐꯨꯖꯧ ꯁꯨꯀꯧꯏ ꯀꯧꯔꯣꯏ ꯃꯆꯥꯅꯨꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯦꯛꯇ ꯃꯈꯨꯠꯇꯨꯅ ꯗꯝꯗꯝ ꯐꯨꯊꯩ ꯑꯉꯥꯡ ꯅꯪ ꯍꯦꯛꯇ ꯅꯔꯤꯜ ꯈꯥꯕ ꯌꯥꯕ꯭ꯔꯥ ꯂꯝ ꯀꯥꯁꯨ ꯍꯦꯟꯕ ꯁꯥꯏꯅꯦ ꯃꯁꯤꯗ ꯃꯪꯒꯤꯅ ꯂꯩꯔꯥꯡꯇꯣꯟ ꯅꯪꯕꯨ ꯑꯉꯥꯡꯗ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦꯅꯦ ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯤ ꯐꯠꯇ ꯃꯍꯥꯛꯀꯤ ꯏ ꯌꯥꯎꯈꯤꯕꯅ ꯐꯔꯣꯏꯗꯧꯔꯤꯌꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯃꯁꯤ ꯋꯥꯔꯛꯄꯗ ꯋꯥꯗꯧꯔꯤ ꯑꯉꯥꯡꯗ ꯑꯗꯨꯝꯅ ꯍꯌꯩꯗꯁꯦ ꯇꯞꯅ ꯇꯞꯅ ꯐꯖꯔꯛꯀꯅꯤ ꯑꯩꯕꯨ ꯍꯦꯛ ꯁꯥꯎꯍꯜꯂꯤ ꯍꯥꯏꯕꯅꯤꯗ ꯂꯥꯎꯁꯤ ꯏꯃꯨꯡꯗ ꯆꯪꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯪꯂꯦꯝ ꯂꯩꯔꯥꯡꯇꯣꯟꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯂꯩꯔꯤꯕ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯅꯠꯇꯦ ꯁꯥꯅꯧꯇꯣꯟ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯏ ꯃꯥꯕꯨ ꯄꯣꯛꯄ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨꯅ ꯀꯔꯝꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯈꯤꯕ ꯃꯍꯥꯛ ꯈꯪꯏ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯃꯥꯒꯤ ꯂꯤꯆꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯥꯏꯈꯤ ꯏꯃꯥꯅ ꯁꯨꯝꯅ ꯇꯧꯕꯁꯦ ꯇꯧꯔꯨꯅꯨꯕ ꯂꯥꯏꯇꯤꯟ ꯊꯥꯖꯤꯜꯂꯒ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯒ ꯀꯔꯤꯅꯣ ꯀꯥꯟꯅꯗꯣꯏꯁꯦ ꯑꯁꯨꯝꯅ ꯇꯧꯕꯤꯔꯅꯨ ꯏꯃꯥ ꯃꯁꯤꯗ ꯂꯩꯔꯥꯡꯇꯣꯟꯅ ꯃꯆꯥꯅꯨꯄꯥꯕꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯥꯊꯤꯅ ꯆꯩ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯍꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯍꯩꯄꯥꯃꯨꯛ ꯁꯥꯔꯤꯕ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯃꯥꯏꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯁꯦꯜ ꯇꯥꯜꯂꯒ ꯅꯊꯤꯕꯣꯡ ꯑꯗꯨ ꯊꯥꯛꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯂꯥꯝꯃꯤꯒ ꯈꯣꯠꯂꯤꯒ ꯍꯥꯏꯔꯛꯂꯅꯤꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯤ ꯐꯥꯎꯗꯕ ꯃꯥꯒꯤ ꯃꯑꯣꯡꯗ ꯃꯇꯝ ꯑꯌꯥꯝꯕꯗ ꯉꯥꯡꯉꯤ ꯁꯛꯏ ꯃꯄꯨꯔꯣꯏꯕ ꯃꯪꯂꯦꯝꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡꯗ ꯂꯥꯏꯇꯤꯟ ꯀꯌꯥ ꯑꯃ ꯁꯥꯟꯅꯈꯤ ꯊꯥꯁꯅꯥꯒ ꯁꯅꯥꯔꯩꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯩ ꯇꯁꯦꯡꯅ ꯊꯥꯁꯅꯥ ꯃꯀꯨꯕꯣꯛ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯂꯥꯈꯥ ꯑꯃ ꯍꯦꯜꯂꯤ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯏ ꯏꯆꯦꯗꯤ ꯇꯁꯦꯡꯅ ꯀꯤꯔꯦ ꯏꯆꯦꯕꯨ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯕꯁꯦ ꯅꯃꯤꯠꯇ ꯅꯆꯥ ꯑꯃ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯈꯛ ꯊꯥꯖꯗ꯭ꯔꯦ ꯅꯪꯁꯨꯅꯦ ꯅꯄꯥꯝꯗꯔ ꯀꯩꯅꯣ ꯃꯇꯝ ꯈꯔꯗꯤ ꯂꯩꯕꯅ ꯐꯅꯤꯀꯣ ꯏꯆꯦꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯏꯆꯦ ꯀꯔꯤꯒꯩꯅ ꯏꯄꯥꯝꯗ ꯂꯩꯒꯅꯤ ꯑꯩ ꯆꯠꯂꯣꯏ ꯑꯩ ꯑꯁꯨꯝꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ ꯍꯩ ꯅꯪꯕꯨ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯊꯣꯛꯄ ꯄꯥꯝꯂꯤꯕ꯭ꯔꯣ ꯋꯥꯈꯜ ꯌꯥꯎꯗꯦꯀꯣ ꯅꯪꯁꯦ ꯈꯔ ꯈꯜꯂꯨ ꯍꯅꯨꯕ ꯃꯥꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯒꯅꯤ ꯃꯥꯅ ꯍꯦꯛꯇ ꯃꯅꯤꯡ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯏꯆꯦ ꯑꯩ ꯆꯦꯜꯂꯣꯏ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯃꯤꯐꯠꯇ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯄ ꯃꯥꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯏꯅꯥꯎ ꯃꯥꯅ ꯁꯥꯒꯩ ꯑꯁꯤꯕꯨ ꯃꯨꯠꯅꯕ ꯍꯣꯠꯅꯕ ꯅꯠꯇꯦ ꯏꯆꯦ ꯁꯥꯒꯩ ꯑꯁꯤꯅ ꯃꯨꯠꯈꯤꯕꯗ ꯃꯍꯥꯛꯁꯨ ꯌꯥꯎꯈꯤꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯅꯥꯎ ꯅꯪꯅ ꯈꯪꯗꯕ ꯋꯥ ꯑꯃ ꯂꯩꯔꯦ ꯂꯩꯔꯤꯕ ꯄꯥꯕꯨꯡ ꯑꯁꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯏ ꯅꯠꯇꯦ ꯏꯃꯥꯅ ꯆꯦꯜꯂꯛꯄ ꯏꯄꯥ ꯑꯇꯣꯝꯕꯅꯤ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯩꯅ ꯂꯥꯏ ꯌꯦꯡꯕ ꯑꯃꯥꯏꯕꯤ ꯑꯃꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯐꯝꯗꯒꯤꯗꯤ ꯑꯩꯅ ꯈꯛ ꯇꯥꯈꯤꯗꯦ ꯑꯁꯨꯝꯅ ꯃꯀꯨꯕꯣꯛꯀꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯊꯥꯁꯅꯥꯅ ꯃꯆꯦꯗꯒꯤ ꯇꯥꯔꯤ ꯃꯍꯥꯛ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯐꯠꯇꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯁꯥꯒꯩ ꯑꯁꯤꯕꯨ ꯃꯨꯠꯊꯠꯄꯅꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯃꯍꯥꯛ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯅꯪꯁꯨ ꯃꯉꯥꯏ ꯑꯩꯁꯨ ꯃꯉꯥꯏ ꯏꯆꯥ ꯑꯝꯇ ꯎꯕ ꯐꯪꯂꯣꯏ ꯏꯆꯦ ꯑꯩ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯂꯣꯏ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯊꯕꯛ ꯇꯧꯒꯅꯤ ꯀꯤꯗꯨꯅ ꯈꯛ ꯆꯦꯜꯂꯣꯏ ꯑꯩ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯊꯥꯁꯅꯥ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯔꯝꯃꯤ ꯅꯪꯕꯨ ꯋꯥꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯨꯗ꯭ꯔꯤ ꯐꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯕꯤꯔꯒꯦ ꯄꯣꯊꯥꯔꯣ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦ ꯑꯁꯨꯝꯅ ꯃꯝꯁꯤꯟꯈ꯭ꯔꯦ ꯊꯥꯁꯅꯥ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯏ ꯐꯝꯅ ꯉꯁꯥꯏ ꯃꯆꯦꯅ ꯃꯉꯣꯟꯗ ꯃꯀꯨꯕꯣꯛꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯛꯈꯤꯕꯗꯨ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯑꯍꯤꯡ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯏ ꯀꯣꯟꯊꯣꯡꯆꯩ ꯃꯌꯥꯏ ꯑꯁꯤꯗ ꯐꯝꯂꯒ ꯃꯊꯟꯇ ꯋꯥ ꯉꯥꯡꯏ ꯈꯪꯗꯦꯗ ꯑꯩ ꯃꯪꯂꯦꯝꯅ ꯇꯧꯕ ꯃꯑꯣꯡ ꯑꯃꯈꯛꯅꯤ ꯃꯪꯂꯦꯝꯅ ꯍꯥꯏꯖꯩ ꯑꯩꯁꯨ ꯈꯪꯉꯤ ꯂꯩꯔꯥꯡꯇꯣꯟ ꯅꯪ ꯅꯩꯕꯨ ꯁꯨꯃꯠ ꯌꯥꯏ ꯇꯧꯗꯨꯅ ꯐꯥꯕꯅꯤ ꯅꯪ ꯅꯩꯕꯨ ꯁꯦꯝꯖꯤꯟꯕꯅꯤ ꯅꯪꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯀꯟꯈꯤꯕꯅ ꯈꯪꯅ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯂꯩꯔꯥꯡꯇꯣꯟ ꯑꯩꯒꯤ ꯁꯥꯒꯩꯕꯨ ꯅꯪꯅ ꯃꯨꯠꯍꯟꯈꯤꯕꯒꯣ ꯑꯩꯅꯁꯨ ꯅꯪꯒꯤ ꯁꯥꯒꯩ ꯑꯁꯦ ꯃꯨꯠꯍꯟꯒꯅꯤ ꯅꯪꯒꯤ ꯅꯆꯥ ꯑꯅꯤꯁꯤꯗ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯆꯥ ꯑꯅꯤꯁꯤꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯦꯡꯅꯔꯕ ꯃꯇꯝꯗ ꯑꯩꯅ ꯃꯃꯤꯠꯇ ꯃꯆꯥ ꯑꯝꯇ ꯎꯍꯜꯂꯣꯏ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛ ꯑꯃꯅꯤ ꯄꯥꯕꯨꯡ ꯆꯥꯛ ꯂꯣꯏꯔꯦ ꯄꯥꯕꯨꯡ ꯆꯥꯛ ꯂꯣꯏꯖꯔꯦ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕꯅꯤ ꯃꯃꯧ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯃꯪꯂꯦꯝ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ ꯇꯥꯔꯦ ꯊꯥꯁꯅꯥ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯁꯨ ꯆꯥꯔꯤ ꯃꯪꯂꯦꯝ ꯆꯪꯂꯛꯇꯨꯅ ꯐꯝꯊꯩ ꯁꯥꯅꯧꯇꯣꯟ ꯉꯁꯥꯏ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥ ꯍꯥꯏꯔꯨꯕꯗ ꯃꯍꯥꯛ ꯈꯧꯇꯛ ꯆꯥꯏ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯃꯪꯂꯦꯝ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯆꯥꯛ ꯆꯥꯕ ꯍꯧꯏ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡꯅꯤ ꯊꯣꯡꯂꯝꯂꯤꯕꯗꯨ ꯊꯋꯥꯏ ꯇꯥꯅ ꯆꯥꯏ ꯊꯤꯔꯝꯕ ꯆꯥꯛ ꯑꯗꯨꯅ ꯇꯪꯈꯥꯏ ꯆꯟꯅ ꯆꯥꯔꯛꯄ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗꯅꯤ ꯆꯥꯁꯤꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯣꯊꯣꯛꯄ ꯍꯧꯔꯛꯏ
ꯃꯇꯧ ꯑꯗꯨꯗ ꯁꯥꯟꯅꯧꯇꯣꯅ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯃꯪꯂꯦꯝ ꯅꯥꯀꯜ ꯑꯗꯣꯝꯗ ꯍꯥꯏꯊꯈ꯭ꯔꯦ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯀꯥꯎꯔꯝꯃꯤ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯂꯤ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯈꯨꯗꯛ ꯑꯗꯨꯗ ꯃꯪꯂꯦꯝ ꯁꯣꯔ ꯇꯠꯈ꯭ꯔꯦ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯦ ꯃꯍꯥꯛ ꯃꯁꯤꯗ ꯊꯥꯁꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯤꯍꯥꯠꯄꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯖꯒꯦ ꯑꯗꯨꯕꯨ ꯁꯥꯒꯩ ꯑꯁꯤꯕꯨ ꯃꯨꯠꯍꯟꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯅꯅꯤ ꯐꯠꯇꯕ ꯃꯔꯨ ꯑꯁꯤꯗꯤ ꯐꯨꯛꯇꯣꯛꯇꯨꯅ ꯄꯥꯡꯍꯟꯒꯗꯕꯅꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯂꯤꯔꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯣꯏꯅ ꯈꯪꯅꯔꯤ ꯃꯪꯂꯦꯝ ꯁꯤꯔꯦ ꯃꯥꯅ ꯁꯤꯔꯕꯗ ꯏꯃꯨꯡ ꯑꯗꯨ ꯏꯪꯅ ꯇꯞꯅ ꯄꯥꯟꯕ ꯉꯝꯖꯔꯦ ꯊꯥ ꯑꯃ ꯂꯩꯔꯒꯅꯤ ꯁꯅꯥꯔꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯔꯦ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯂꯦ ꯊꯥꯁꯅꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯏꯆꯦ ꯌꯨꯝꯗ ꯂꯥꯛꯑꯣ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯣꯏ ꯍꯣꯏ ꯏꯆꯦꯁꯨ ꯂꯥꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯁꯅꯥꯔꯩ ꯑꯃꯗꯤ ꯁꯨꯕꯣꯜ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯅꯥꯎ ꯑꯅꯤꯒ ꯄꯨꯟꯅ ꯑꯃꯨꯛ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ